खरुमजरे ISTV पाव मियंग ताबिरबसिंग मुतराम नोक्चरे हुजमरे पाव अखोई मसेलगी मरक्ता भाग तानदबगी मवोंगदा बन ब्लॉकेट तोइना तौदुना मियाम वहनबगी थबक तोक्लसि हाइना डेप्यूटी चीफ मिनिस्टर गायखंगमना फोंदोखरे हौजिमा पुंग पाव मणिपुर तोान तोान फुरुप मरक्ता भाग तानब वाटपगी मवोंगदा बन ब्लॉकेट तोइना तौदुना मियाम वहनबगी थबक तोक्लसि हाइना डेप्यूटी चीफ मिनिस्टर गायखंगमना फोंदोखरे नसी कांग्रेस भवन पांगथोकपा भारत की अहानब नुपी प्राइम मिनिस्टर ओइरंबी इंदिरा गांधी की 53 सुबह डेथ एनिवर्सरी निमित राष्ट्रीय संकल्प दिन का मरी लेना पाउमिसिंग उनब अमदा मानो वफम असि फोंदोखिबने मणिपुर प्रदेश कांग्रेस कमिटी MPCC ना पांगथोकपा थोरमदुदा मणिपुर के चीफ मिनिस्टर ओ इबोबी हेल्थ मिनिस्टर फुंजाथांग तोनसिंग MP थांगसो बाइटे अतै मिनिस्टर पार्लियामेंट्री सेक्रेटरी MLA अमदी पार्टी की मियो क्या सुसरुक याखे लेखिद्रबी इंदिरा गांधी की फोटो दा चीफ मिनिस्टर न लुचिंगदुना मियामना लेसु कतुना इकाई खुमनबोटखे भारत की अपुनबगी सक्तम सागतपदा अखोई पुन्ना सरुक यागदबनी हाइना थौरोंग मरी लेना पुन्ना वासक लौखे डेप्यूटी चीफ मिनिस्टर गायखंगमना मखाताना फोंदोखिबदा लेखिद्रबी लुचिंगबी असि भारत पु तुंगी याइफनबा मंगलान कया सागलंबा मिसकनी माकी मंगलान मंगफाउननबा होनबदा अखोई पुन्नमकना अमत्ता ओइना होनमिनबा चंगी हाइखे अमरोमदा पाउमिसिंगना हंगबवागी पाउखुमदा मांगना मखा तारादुना पेंदबा कया लेरबसु वारी सानादुना लोशिनसी पेंदबा खरगिदमक बन ब्लॉकेट हेक्ट तौबासी मियाम वाननबनी मसि तौबिगनु चुराचानपुरदा हंदक थोखिबा लाइबक थिबा थौदोक अदुगी मतांगदा हौजिक सरकारगा यासिननबा कन्ना होनदे लेखिद्रबा मियोसिंगी अरोइबा मथौ मंगम पांगथोकनबा मियामना होनमिनसी हाइखे फुरुप पुनमंगना अकोई पुनमंगना इंडिविजुअल पुनमंगना अकोई खमिन सी अदुगी बन ब्लॉकेट कैसे फरकते पेंदबा पामद मैम वरी वाई साना याब पोटनी बन ब्लॉकेट तौबीगनु मसीना वागदबसे कांगलुप खरदन वार कांगलुप खरना नुंगाइना लेगदब नते अखोई पुनमंगना वामिनगदबनी सिगमसे मदुना का सोल्यूशन ओइदे अखोई पामदब अखोई वरी वाई साना फमिन सानग्र लोरे सेंट्रल गवर्नमेंट सानगी मथौ ताबरा स्टेट गवर्नमेंट सानगी मथौ ताबरा हाइबनसिम थिदोकनरब वरी वाई साना कांदा सोल्यूशन से पुरकदबनी वारेशन से पुरकदबनी बन ब्लॉक से तौबीगनु नहान हाइगिबा मरक्ता JC अनी अहुम नसु लाथोकिबा मैमदो मदुदी अखोई वरी वाई सानरे भात तामिनरे मदुगी ब्लॉकेट को मदु विड्रॉ तौरे हाजे मैमनी खंबी नुंथुदा फोंगबा पाउसे पाउता खिदेनगी अहानबा मपोकुमोन थौरम ngarang कैसामथोंग लोंजम लेरक्ता लेबा पाउसे सिगी संगलेना पांगथोखरे थौरम अदुदा UCM की वाइस प्रेसिडेंट सुनील कराम पाउसे सिगी एडिटर L फालेंड्रो अमदी मानबगी चीफ एडिटर के शामसु सरुक्या के हरे लागिबा नवंबर 18 हौना पांगथोकदौरिबा मणिपुर संगाई फेस्टिवल की मफम ओइगदौरिबा हप्ता कांगजेबुंग मनुंगी मफम अनिदा RCC की टॉयलेट सागरनबा थबक पाखलमले ngasi ayuk ISTV news na mafam aduda chatuna yengnubada hapta kangjibungi makha thangba amadi awang thangba saruk ki maningda RCC ki toilet sagatpagi paikhatlamba thengnarakpani lainungda foot manga tawduna RCC hawgalakpaga loinana leimaidagi feet ani wangkatuna RCC ki structure sagatlamle mafam aduda thabak panaramba mi amana phongdorakpada lainungdagi check na hawgatpaga loinana yot ki pillar nipan laktuna section na sagatliba toilet asi festival hek loibaga sidokani hari सेक योट सिजिनदुना हवलगलिबा स्ट्रक्चर असी संगाई फेस्टिवल हेक लोइबगा सिदोकपा यागदौरिब्रा हाइबसी मियामना हंगनरे नसी नोमनिंगनी की ममांगदा टॉयलेट की फंपाक असिदगी योट की पिलर हवलंबा थेंगनखि हाइना मनाक अदुवाइदा लेरंबा मियोय खरना ISTV न्यूज दा खंगलखि अदुबो हाइरिबा योट की पिलर सिंग अदु हौजिकती कक्थलमले कोनुंगी अकोइबदा लैबी सना कोनुंग मैरा पाइबी लुकी लाइश्रम शांतिना फोंदोरकपदा टॉयलेट असी परमानेंट ओइना सागदबनी हाइना खंगलखिबा लई सही कयागी ममांगदगी लेरक्लबा पुवारिगा सागोनदुना लाक्लबा हप्ता कांगजेबुंग मनुंगदा नियों काइना करिगुंबा मखल अमतगी सेंगबा सागतपा यारोय हाइखे चेकना सादना यो नुंग हापतना तौरिबा मयाम सिबु लोयरगा मक सिदोकनी हाइबसिबु अखोई मिना आयुनेस उबदा अखोई थाजजबा ngamjade पामिनेनेना ताई अखोइदी अदो मसेसिदा इबुंगोइना ISTV दा हापिरगा मणिपुरदा लेरिबा मियाम मयाम सिदा खंगन बिरगा अंतंग मसी तौबा यादे हाइबा थिंगजबदो पामजय कोइजो निंगोल चाकोबो फेस्टिवल गा मरी लेना पोट योलिबा मियोसिंगना अरुंबा सुना पोट लेरिबा सिंगदा पीनाबा कंट्रोलर ऑफ वेट एंड मीजर मणिपुरना खंगलकले मियामना सु पोट लेबा मतमदा अरुंबा सुब्रा हाबदु चेक तौबिदुना
MRP amadi level suna thaba packet sing lebiu pot leiba matamda case memo loba kaubiganu haina khangalakle dukandar singna minamba tawrabadi department asigi lamphel da leiba controller da pau pibiu haide Mayang Imphal dagi akoiza mausigi misiga mari leinana semkiba jeshina Manipur Sarkar da memorandum pisinduna October 13 fawbagi manungda zenaba miyoi sing khangalu haikrabasu langla langjin putokpa ngamdabana maram oiduna November tang amagi ayu pung 5 dagi pung 9 gi mayalambi da general strike kaure haidi general strike manungda media medical amadi deva karma ga mari leinaba singdi komthokani haidi Handakta Bharat Sarkar amadi NHNIM anina sign taunakhiba Naga Peace Accord ki matangda ngasi amuko UCM amadi CCS ke ahumna sinduna nongmagi oiba political discussion ama lamphel Labour Indian Medical Association Manipur State Branch ki office ta pangthokre tongan ba political parties singi miu singsu khana naina badu da sarugya ke look ahum asina sinduna hana dagi hauna pangthoktuna lakhiba People's Movement for the Common Future of Manipur haiba hiramda khana naina bagi makha chatharak pa thoram oinane khana naina badu da BJP Manipur Pradesh ki senior spokesperson S Tikendrana Nakal Anigi Marakta Peace Accord sign Taunakhraba Matungda BJP gi Maikei dagi Mari Leinaba Prime Minister, Home Minister amadi interlocutor RN Ravi unaduna hakchengnana warisana ki warisana baduda masi chumna khaki framework ama yatpadani haiki BJP gi oinadi NHNIM na hai haiduna state amagi territorial integrity natraga boundary kaiba yare haiki Ngasigi khana naina baduda CPI Manipur State Council NCP MPP Janata Dol United ki musing amadi lupkaya gi luchingba sing susarugya ke CPIM gi secretariat member KSS Santana Fongdokhibada makhoi gi party gi oinadi ahongba firep leite Bharat ki tongan ba state sing ani thokhiba matamda atopa political party sing kari amata haibangam khide adubu CPIM gi oinadi state amada state ani thokpa si party asina yabangam loi haike Low Lokadaba Nimit Taramangadi Kun Pawada Nairaba Matamasida, Manipur gi Lofam Ayambada, Laina Tinana Maram Oiduna, Apun Basatoki Sada Kundi Mangalagani Haina, Krisi Vigyan Kendra Tawalgi Program Coordinator Dr. M. Toitoina Fundurake. Nasi ISTV News ka Unaba Amada, Laina Tinasingasi, Hanaba Hidak Langtag, Sijinabana, Lofam Sing Kanbangamloi, Hauzik Hidak Tabagi Matam Hele, Low Kaugadaba Matam Kajitang Nairaba Matamda, Tilak Hidak Tarubada, Haksang the Soningai Oi Haiki. Lofum Singsi, Kaugabasi, Numit Kunni, Hibasina Amba, Everest Numit Kuniwali. Tam what was who Karabudi, Masing Pangam Yamde, Aduga, Numitra, Mangani, Nangavan, Ayambo into Hajuribuko. Adu Masidida, when Hidak Taba, Hibasi, Arabam Dinati, Maram de Kapi, side, Hidak Singduna, Piva Kanabaduga, Mangzakan, Heli, have to Hot Matamne, Abusiti. Maram de, when the Kapi side, Hidak Sing, reducing, Hidaki, Lemkaxing, powder, Leho, Taragadi, acquainting as Hagi, Lopu, Napangadorin, Dusagadorim, and a young Kialova, Darkaroi, Adana, Tin Harper would be Kanokina, Podu, Septo, Wigi, Lena. Hidaksing Lehenda never what Navadana Hena Darkar Oi Hajani. Mahana Makatana from Dorapada, Manipur gi Lofam Ayamba that Tenari Balena Singasi, Hopper, Makal Marina, Choanba Oina Tinagani, Hariba Hopper gi, Lena Tinasingasi, Equigi Halaman Singna, Matam Naibagi, Hainabi Labana Token Bani, Maruina, Pauhun, but Natraga, Lingbadat Niom Tumna, Pakat Hodaba, Hard Niom Tumna, Haptabana Singba Asidagi, Kudong Sadabasi, Mayokabani Haiki. Hoziki in a day, Manipuri, I am from Sing the Submani Habitat. I took a Maru in a Taribasing day, I could now offer Hina Kanari Bamayamna, the Sinoxin, the low Sinoxin, the Wahik Hadagas Kaniko. The somebody Wahik Martina Temas, Hoffer Sing, Hopper Sing, Hopper Markan Mari Maktai, Hajibiko. Aduga, Sitch Namaram or the Napo, Makong Sing Chida Mokwena Tinsing in a Tassalaga, Mahi, Ayam, so Topadagi, Ayam Kangsela, Amasung Tanguan Tada, I have the called the Kawiya, from best in a Masima Sikang, but Mayam Yawi. Atopa Amana. Okay, Nungyang Tin si Hainama Kamayon Satpi Hagas Kangdipse. Masisina Naling in the Tabadu, they can section, but what over the gay was it Po Salamatam, the Po, the Sixalapa Amasu Mayon, si Ango was Halaga Piragas in Capella, Icon com the Lapo Simaga. Aruga Lainagi dana, neck blast ever seen ever. Lainagi Sisu, neck blast Ari Sisu, Hana lip blast and a Pogi, Mangakshamda, Lartingishida, Manada Hana, mid moment, but darksing labor Matamda, Masina Kai and Akai Pido, Mandi, Hina section, Hoda the gay, was in a city, Madugidana.
फौगी चरोंगी मंगक्ता होजेगी हारिबा ब्लासी तारक मतमदा चरोंग सिंदु मही यानबा ngamdana manglibane hajaribuko ano hojikti tin makhan ani siga laina sigana ayambani tarisi ENT doctor audiologist amadi audiological assistant chingbagi nimit humni jathakadaba training program ama ngasi hotel Imphal da hodokre National Program for Prevention and Control of Deafness Manipur gi State Nodal Officer na sinduna pangtokpa training hodokpagi thoramaduda National Health Mission Manipur gi Director O Ibomsa amadi atei maru oiba mi kya susar kya khe thoranga mari leinana O Ibomsa na phongdokhibada pokpadagi hauna angang sing na taba tadabagi matangda khangdoknaba khulai leire na tadabagi matangda ahenba thabak lokhatuna sang hanthanaba honasi haikhe ngasi Bisnupur district ki oina district asigi administration sinduna Bharat ki deputy prime minister oiramba Laikhidraba Sardar Vallabhbhai Patel gi mapok numit kamari leinana National Unity Day gi thoram pangthokre Run for Unity haiba team da pangthokhiba thoram aduda official amadi maire kya susaru kya khe Bisnupur bazar da leiba Yangoi Ningthau Sanglendagi assistant commissioner Bisnupur Aribam Amarjit Sarmana rally amalang thaduna DC complex phawasat khe tungda ADM Bisnupur Ram Lal Sang yauna Laikhidraba asina pamjaramba waklol sing punna pangthok minanaba wasak lobagi thoram pangthokhe Ngarang midang pung mapan makhairom taba matamda hingang police station gi manung chanba laigeng bam nei kaida DI tata tongduna lakpa police personnel kharana lagaw khawphamda nongmai kapsilakpada miyoi manga sokle hari solaba mi adudi Laishram Ramesh sei kunmapan apokpa El Robi chanambam tomba chei yakhimari apokpa Laikhidraba yaima amasung kaithel lakpam Babu chei kunthra manga apokpa K Rajen Laishram Dodo alias Rajesh sei kunmari apokpa El Rabi amasung yumlembam thoi chei kun apokpa Sadanandani Makoi loina maklari yang bamne kai dagini hari Ramesh na oi thangba khongnam tombana oi thangbagi khongjeng Babu na ningjolda Dodogi oi thangba khong amasung thoigina ye thangba khutta so I hari thodok thokpamdagi phangba pawgi matungina salanthong salam nei kaida mafam aduda lagaw khawkhe Rojitna mafam aduda lagaw khawringa da police kangbu aduna lagaw maru munkhe Rojitna maru aduda de pubiganu haiduna police personnel adugi furit paiduna yalubada police personnel adugi makuttagi lagaw maru singadu tarakhe madudagi personnel aduna nongmai round ama kapthorakpada tomba nongmai na panduna sokhe police na nongmai kaplakpadagi mi sokle tabada manakta leramba miyam hawartuna police tamna nung thaba hawrakhe madudagi police personnel sing aduna nongmai round kaya marung amuk kapthorakpadagi atei miyoi mari adu sokhibani hari Nang Imphal Bazar da leiba hana chief medical officer oiramba Dr. S Ibomchagi yumgi thongal da sakangdaba singna hand grenade amalang sinduna pokhai halmle thodo singa sinongalamdai pung 3:30 rom taba matamda thokibani Dr. Ibomchagi yumsi Nang Imphal da leiba commando post agi meter 150 rom khaktang chatlaga leibani bom pokhai ba adu da gate maya da khamba mioi amagi I-20 car amadi mingsel kaibaga loinana amanga ta thoke Nang Imphal gi OC amadi SDPO na thodok adu yengsinbaga loinana case amalokhat khre thodo sigi matangda Dr. Ibomchagi loina bina phungdorakpada kanaguma singna pendaba leirabasu wari sanaduna warishin purakse bom langsinduna misimina thokanaba sinba thong asi matung tawbiganu haikhe ino adagi yumlaksida akoi mi asi ana thoga di kari ogani akoi yamna wana habidi leijaribani aduna ne sigumba matung manau thohan bidana ba badagi bom langsan bilakta ba yumlakta adagi thak haibini balairagasu karimba si ai bani khangde karini khangde tawba unaraga irendana fazana hainaraga hainabagi mawongsu amata su leitabada bom silangsan biraktana imungda awana taba lekai da awana taba thungdo ase amwana thoran bikanaba haijen ngasi ayupung 3:30 taba matamda Manipur University main gate ki mayoknabada leiba sofa yonba dukan amagi mamangda hand grenade ama leirambadagi singjamai police ki kangbu amana lokhat khri hari dukan asi thongju part 2 dagi lorembam Rameshwar kauba mioi amagini hari hand grenade thamlamba aduda KCP poire maitai thabaga loinana Rame maitai haina su thaduna thamlammi hari bom thamlambagi thawong asibu yaningdaba phongdoktuna ngasi haijingang market ta maira paibi sing yauna mioi kyana wakari fam chatakre asiguma thawong matungda tawbiganu hairi Kud Festival ga mari lainana Manipur gi Chief Minister Okram Ibobina Manipur gi miyam da yafa paujel pirakle Manipur gi chahi amagi mahi marong lok loiraba matungda pangthokpa Chin Mizo Kanglup ki khwaidagi chawba kumai Kud Festival asina lakpada Manipur da khundaminari basingi marakta amatta oiba amati nungsi sanaba puraktuna santi oiba lamdam ama oirashanu hairi
Public Health and Engineering Department Kangpokpi gi makhada chahi asigi haukiba September 15 dagi Swachh Bharat Mission gi sarukama oina lunan bagi campaign chatharakpa adu ngasi losinkhre loinana makong matang taraba singda mana mathum piki ngasi division asina sinduna Kangpokpi gi Thomas Lampakta pangthokpa thoram aduda Executive Engineer Gambir AE KSS Sushil amadi ate official singsu saruk yakhe School laikai amadi club ki thakta lunan bagi sangdamnaba aduda makok takraba sing aduda selgi mana piki Tharongamari lainana EE Gambirna mission asi mai pakhanaba honabada department khaktana ngamloi miyamgi mateng sangi phongdokhi Haujik marobe pa mu Aikoi masel gi marakta bhat tanadabagi mawongda ban blockade toina tawduna miyam wahan bagi thabak toklasi haina Deputy Chief Minister Gai Khangamna phongdokre ISTB pawmiyeng tabirba singbo amukahna khurumjari